Image PAODAM miyeng tabiriba singbu surbalana kurumjari ngasigi maroiba pau pizari. Prime Minister Kisan Samman Nidhi gi koti 7.5 gi senfam Prime Minister Narendra Modi na release tawkhre. Chahi 19 dagi nifumari fawbagi COVID-19 vaccination May 13 dagi hauragani haina Chief Minister N Biren na lauthokre. Ima Hospital Kakching gi COVID Care Center ama MLA M Rameshwar na ngasi hangdokre. Loinana COVID-19 laichat ki chaitheng phanglama mafam singda mateng leptana pinari. Mapungoiba pau pisadringai mangoinana miyamda ningsingjaba COVID-19 laichat asidagi ngakthoknaba amata ngairaba upaidi aikhoi khuding cheksina laingakna piriba SOP sing face mask soidana uppa social distancing ngakpa miyam pumbagi thabak sing thadokpiba khutsa toina hand sanitizer natraga sapona toina hamdokpiba loinana aikhoi khuding soidana COVID-19 vaccine kapthokpiba kaubiganu hauzik paumucha khaina pizari senba chahi English angani kunmathoi kunithoi oina PM Kisan Samman Nidhi gi makhada laumi koti 7.5 da direct benefit transfer DBT gi kuthangda fanghangedaba lupa koti 18 gi ahanba installment ki senfam ngasi Prime Minister Narendra Modi na release tawkhre video conferencing gi kuthangda release tawbagi Thauramduda Chief Minister N Biren su saruk yaki. CM na Thauramdu pangthok lingai gi sideline amada phongdokhibada asigumba COVID-19 pandemic na maram oiraga miyamna wanaringai matamda Prime Minister na laumi imung singidamak senfam si thadok pirakpagidamak thagali masida lamdamasigi laumi lising lakh ani lising humputaret chama sumna mapanda kanaba piragani haiki. Malemgi oina hauzik fawbada coronavirus na miyoi karor 13 lakh 18 lising kulumdoi supna marifu nahankre active case na karor 1 lakh 63 lising humpumari chani humputaramari oiri nabadagi fagalakhibana karor 13 lakh 3 lising humputaratare chani pan marifu 18 laikidabana lakh Kuntra humdoi lising humpu chamapan supna tare ni hauzik fawbada virus asina khwaidagi chaitheng nanglaba leibak asi US na oiri leibak asida hauzik fawbada case karor 3 lakh kuntra taruk lising kuntaruk supna marifutara tare thengnakre active case na lakh kuntra tare lising mari chahum yankhani pani nabadagi fagalakhiba Karor ani lakh humfutaruk lising humputaret chamaga marifutara mapani amasung laikidabana lakh manga lising marifutara nipan chawa nifuni ani subada Indiana ori leiba asida hauzik fawbada case karor ani lakh nifu lising nifutaruk chanipan supna mapan thengnakre active case na lakh kuntra taret lising mari chanipan humpuni nabadagi fagalakhiba karor ani lising humputara mapan chawnga marifutara mapani laikidabana lakh ani lising humpuni thoi chahum yankhaini ahum subada Brazil na oiri hauzik fawbada leiba asida case karor 1 lakh yankhai mari lising kuntra taruk chanipan kuntaret thengnakre active case na lakh tara lising kuntaruk chamapan supna ani da leiri nabadagi fagalakhibana karor 1 lakh kuntra mapan lising humputara mapan chahum kumapan amasung laikidabana lakh mari lising kuntra chawnga marifutara tarukni State asigi oina chahi 19 dagi nifumari fawbagi manungda leiriba miyoi singi COVID-19 vaccination tawbagi thabak chatliba May thagi tang 13 dagi hauragani haina Manipur gi Chief Minister N Biren Singha na ngasi lauthokre video gi khuthangda miyamda piba paujal amada Chief Minister na haikibda state asina chahi Kanglup asigi oina vaccination tawnaba dose lising kuntra mapan fangle hairaduna chahi Kanglup asigi miyoi singna www.coin.government.in natraga Arogya Setu app natraga Umang app ta masa gi vaccination schedule phone da hairaknaba register tawnabasu haiki
Hospital singda COVID-19 layeng bada medical oxygen gi demand hengalakpa kanaguma miyusingi yumjumda lainari ba cylinder sing government ta donate tobiu pandemic ase laksilaba tungda cylinder sing amuk mapu singda kusinagani hairaduna miyamna laichat asegi damak ka hena mi paibiganu government asina pandemic ase laksinaba angamba thakta honari hainasu chief minister na phongdoki chief minister na makata na COVID-19 layeng bada hakthengna na mayok nariba Dr. Nurse Atopa Miyosing Makogino Magi incentive oina lupa chaunga chamri amasung chama yangkai piragani loinana Atopa state sing dagi oxygen cylinder sing pusilakliba driver amasung handyman sing su trip amagi oina lupa lising amadi chaunga incentive piragani hainasu langthoki Haukiba chayol kharasida state government asina hotnabadagi medical oxygen puthokpagi chang yamna hengatle loinana Nagaon, Silchar, amasung Dimapur dagisu lepalaitana oxygen pusilakli hainasu phongdokladuna chief minister na haikibada hauja state sida nongmada darkar oiriba oxygen cylinder 1200 D type amasung 450 B type cylinder su hengatkre haiki government asina oxygen ge awatpa laitana ba upai khuding honari amadi district khudingda su atop tungan ba capacity singi oxygen Generating unit sing atubada laukhatlagani masing mathagda state asina oxygen concentrator listing amarom numit kharanigi mamangda fangkre amadi ahen basing numit kharanigi manungda yauruklagani hainasu chief minister na nauna Chursampur amasung Thobal district hospital da lengkhatkiba unit sing me thagi 13 tagi mathau tawba hoba yana laire haiki Manpower ki matang da paladuna chief minister na haikibada nauna Dr. Chani Kuntra amasung nurse chama humbutara nipan contract basis ta engage tawre amadi health district singda ambulance hena athubada piragani haiki COVID-19 positive patients singna ivermectin tablets sinaba ayabasu state technical expert na pire amadi ivermectin tablet loinana vitamin C, zinc, D3 tablets sing amasung pulse oximeter sing su home isolation tawriba COVID-19 patients singda lemna fanghalagani hainasu miyamna pakatpidana SOP sing ngakna nganna layang thokpiduna laichat ase mayokna bana virus asibu laksinbagi amata ngairaba pambaini hainasu chief minister na phongdoki Aikoina chariba ensang napi manama sing yum da tilakna ba chief minister N Biren ngasidagi Moma Market mobile application launch tawkre haiba application ase www.momamarket.com dagi download tawba yaragani aduga atubada Google Play Store dagi su fangalagani ngase launch tawriba application ase Manipur Organic Mission Agency Moma Department of Horticulture and Soil Conservation Manipurna chief minister N Biren gi supervision makhada Pandemic manung sida nomada changraba yadraba ekoina nungtigi sizinariba manamasing miyamda fanghanaba amadi manamasing thajaduna potok puthok laga yonfam laitabagi awaba mayoknariba longmi singi awaba kokhanabagi damak puthokpani hairiba longmi singna puthokliba manamasing ensangna pising ase momaga loinana farmers producer companies tongan ba farm singdagi khongat luraga Sanjentong amadi atay mafam singda layba cold storage amadi warehouse singda puratuna thamgani. Hariba pothok sing ase register tawraba marketing agency singda retail packaging gi damak yanthokani tungda Moma market ki khuthangda consumer singna order tawrapagi matung ina yumthongda yahongani hairi. COVID-19 laichatna maram oiduna ngarang seza hospital da laikhiraba BJP Manipur Pradesh ke President Professor Saikom Tikendragi athoiba mathomangam mahaki poknafam lamdam nambol sabalekai da ngasi Manipur gi Chief Minister N Biren Saruk yaduna pangthokre COVID-19 ge SOP ngakna cheksin thorangi thabak lokhatuna laikhiraba asi hakchang adu ngasi pung nipan rom taba matamda Imphal Municipal gi akhanaba PPE set pa khutpu amana ambulance ta puraktuna SOP ngakna cheksina lekai da leiba crematorium da aroiba mathau mangam ngase ayu pangthoki thoramadu da chief minister N Biren BJP Manipur Pradesh ke president in charge oiba Dr. Usam Diben BJP gi maru aiba luching baseng amadi thongmi sing na ikai khumnabo ulaba matungda IMC gi khutpu aduna aroiba mathau mangam pangthoki Thoramadu da saruk yakiba chief minister N Biren na laikhiraba professor S Tikendra gi photo da laishu katuna awaba phongdoki chief minister na laikhiraba BJP gi president S Tikendra ase nupa ama oina haidokiba wangak na chatpada natana integrity ngak na thabak tawba luchingba amani mahakna BJP Manipur Pradesh ki mapanga kangkhatnaba hanba laitana thaudang lokiba amani haiki
BJP Manipur Pradesh ki President Professor Saikom Tikendrana Sagol Senumita Laikidabada ngasi BJP Hairok Mandal na silaga Hairok Kendra gi MLA Dr. Thokchom Radhesyam gi Hairok Part 2 Thokchom Laikai da Leiba Yumda Awawa Phongdokpagi mifam ama pangthokre Laikidrabagi photo da MLA Radhesyam na luchinglaga BJP Hairok Mandal gi luchingba singna Laikatpa minute ani 2 minute leptuna Laikidrabagi mafamda ikai kumnaba utpa amadi MLA Radhesyam gi sumangda yungba BJP gi firal tangkai chingthaduna awabu phongdokpana ngasigi awabu phongdokpa mifam adugi mapung oiba saktam oiki MLA Radhesyam na Professor Tiken gi matik magun kaya busu singtharaduna hai Laikidraba ozaten aikoi punamakit luchingbani Mahatma Gandhi gi chamna hingba amadi awangba wakhal khanba haiba fidam aduda chap yongna thasajaba amadi fidam aduda icham chamna punsi lenjakhiba lamdam segi atangba luchingbani oza asena laikidabada BJP Manipur Pradesh ki tanatana lamdam segi oinasu chauna mangjaba amani haiki amaromda BJP Khangabok Mandal na senduna awawa phongdokpagi tharom ama pangthokre ngasi BJP Khangabok Mandal gi member singna saruk yaduna Khangabok ta leiba Sorojini Oil Pump da pangthokiba thorom aduda kendra sida hana BJP gi candidate oikiba Thokchom Jadumani na luchingduna laikidrabagi mafamda minute ani tumina leptuna ikaikumna bodki Amaromdasu BJP ST Mocha Manipur Pradesh ke Vice President J Khongsai amadi mahaki committee nasu Professor Saikom Tikendrana laikidabada party asagi firal tangkai chingthaduna awabu phongdokre ngasi more B16 constituency da leiba office da pangthokiba awabu phongdokpa aduda laikidraba Professor Saikom Tikendra gi photo da ekai khumnabu utpaga loinana minute ani 2 minute leptuna laikidrabagi thawaina lairamlenda ingna chekna lairunabagi ishoda thaunijaki Kakching district ta COVID-19 thengnabada private hospital ama oina achoba thodang loduna lakliba ima hospital Kakching gi COVID care center amangasi Khamanipur College Kakching gi campus Kakching AC gi MLA Mayanglambam Rameshona hangdokre Famung kun laiba oxygen gi khudong chaba pigadawriba COVID care center hangdokpa aduga mari lainana MLA Mayanglambam Rameshona phongdorakpada Kakching district ta COVID-19 thengnana bagi damak ima hospital Kakching na hospital asigi oiba emergency COVID care center ama hangdokpirakba ase yamna nungaiba fawi COVID-19 thengnana ba lengak na piriba khudong chaba sing asigi mathakta private enterprises singnasu masa masagi ngamjaba tawduna punna lengak asiga kusamnaraga leiriba problem sing asi solve tawnaba honaminasi lengak asinasu district asigi miyamda oxygen watana fanghanna ba honari miyamnasu jeksinna leibiu lengak na piriba SOP sing ngakna chatpiu loinana leina asibu laksinba ngamnaba lengak na thamliba curfew gi niyom ngakna chatpiu aikhoi warabasu wana matam kharadi khangminasi haina appeal tawrakli Ngasigi ima hospital Kakching gi COVID care center hangdokpa aduda SP Kakching Victoria Yengkhom CMO Kakching TS Rajensu saruyaki Sekmai Kendra gi MLA H Dingo Singha gi lamjing makhada namin ini chupna chatharakpa COVID-19 RT-PCR mobile test tawbagi thorom ngasi loshinkre Kanglatombi Hindi secondary school amadi Khurkhul Sada Patel school da chathakiba test tawbagi thorom aduda punna miyoi chahum humbutra test tawki aduga miyoi mariputara nipana positive oiki ngasi test tawbagi thorom adu MLA H Dingo Singana chatuna awat apayang sinki loinana MLA na praja miyam da social distancing thamba face mask upa sanitizer sing siznaba amadi khutsa singna hamdoknaba appeal tawraduna chahi suraba mipum khudingmakna sungsoi soidana vaccine kapthokpinaba appeal tawki Loinana COVID-19 ke symptom lairabadi losinduna thambagi mahuta test tawthokpiu haiki club mairapaibi miyam pullaga amata oina letminarabadi soidana COVID laichat asi laksinbang ngamgani haina MLA na makha taraduna haiki atopa leibak atopa country na ngamlaga aikhoina karigi ngamloidawribano haina MLA na makha taraduna aikhoi amata oiba wakhal puthoknaraga laina sidagi Manipur lamdambu COVID free oiba state ama ohelasi haina appeal tawki Loinana MLA na Sekmai Kendra gi oina 27/7 service tawnaba ambulance amasu ngasidagi Sekmai Kendra gi manung chanba mafam singda COVID ka mari lainaba miyoi sing test tawa amadi hospital da pukhatnaba mathau tawhanba howankhre thoramadu da Sekmai Kendra
COVID-19 Frontline Warrior Group Mayang Langjing ZP ki Sohodeba Singh Kanglatombi Kurkul Fumlau GP ki Pradhan Singh Loinana PSC ki Dr. Sadar Patel H School Headmaster Yauna Ward Member Asakayasu Yauki Kaching area da Laiba Kaching District ke COVID Care Center CCC amasung Community Home Isolation Center CHIC singda tungan ba lub amadi lanai miyu singna chak chara amamam pizana bagi thabak sing chathanakre representatives of Lois Rural Kaching na Kaching Makha lekai da Laiba Kaching Makha High School Kaching Wari Panjau Palum da Laiba ITI Kaching amasung Kha Manipur College KMC Kaching da Laiba CHIC sing amadi Kaching High Secondary School da hangliba COVID Care Center singda Laiba inmate sing volunteer sing doctor staff nurse amasung security personnel sing Puna miyoi chani gi ngasi ayuki chaklen sing center sing role gi thomi sing na koina chatuna yenthoki chaklen yenthokpagi mari leinana role gi secretary M Samuna hai malem gi oina paksana sandoraktuna COVID-19 gi laichat asena awaba taraba miyoi sing COVID-19 thengnana ba mangjin thana thabak tawbiriba doctor nurse amasung security personnel sing amasung volunteer sing na makhoi bu masak khangjaba oina representatives of Lois Kaching na ngasi ayuki chaklen asi pizasabani Chaklen asina COVID-19 naduna laiba miyoi singbu panggal amadi hakchangda lairamba coronavirus bu maithiba piramduna yamna thuna pagalakpasu taibang mapuna pinabiba oirasanu aikhoi khudingmaknasu COVID-19 dagi lapna lainaba face mask soidanamak kanglon chumna upiba khutsa toina hambiba thodok wathok lainingi pangthoktaba yadaba Lana Tharamna Chingbada Lengakna Piriba SOP Miyoi Kundagi Hena Punba Yadaba Haiba Amadi Maram Chadana Yumdagi Mapanda Thokpidana Matam Khara Warabasu wana Khangbiraga Lachat Asibu Thingnaba Hotnabada Punna Saruk Yaminasi Haina Sufungdoki Amaromdasu Kaching Assembly Constituency gi MLA Mayang Lambam Rameshona Kaching area da laiba CHIC amasung COVID Care Center da ngarang namidangi chaklen ama pijakre haidi MLA Rameshona phongdokibada Kaching area da hangliba CHIC amasung CCC sing aseda mahaki maikeda gisu hanadagi piba yaba pangba yaba mateng khudingmak tawduna lakli makatana su tawkigani ekoi khudingmakna lengakna laichat asi Thingnanaba Lokalagliba Thabak Thorom Singda Ekoi Khudingmaknasu Mateng Pangsinduna Laichat Asi Muthatnaba Hotnaminasi Phongdoraki Youth Council Manipur YCM Kongjeng Laikai na Sindunang asi COVID-19 gi awaba mayok na riba Kongjeng Laikai amadi Monsangai Yumthong Changwa Yangkhaini Panda Nomagi Changraba Yadraba Hinjang na Pising Yenthokre Club asigi Araiba Senfam Singdagi Mangarak Suba Tangkaki Oina Chana Thaknaba Polam Sing Miyamda Yenthokiba aduga mari lainana Club ki President and Romeo na Phongdokibada Miyamna Laichat asidagi Ngakthokpak ngamnaba Lengak na piriba SOP gi Chana Kanglon Sing Ngakna Chatminasi Section Banatana Laichat asidagi Ekoina Khakkan Bangamloi Pakhang Lakpam Kendra gi Oina Hauzik MLA Leitabana Maram Oiraga Laichat asi Thengnana Bahotnabada Miyamna Waba Kaya Sumayok Nari Maram Aduna Laingak Nasuk Mapi Mapa Leitraba Kendra Sida Akhanaba Miyeng Changbiu Haina Appeal Torokli Ngasigi Miyamda YMC na Manamasing Tengbang Piba Dubu Monsangai Dagi Laisram Samujawbi Kaubinupi Amana YCM bu Thagat Pafungdorakli Amaromdasu Khangabo Assembly Constituency da BJP gi Mirep Oikiba Social worker Thokchom Jadumani Singha gi Liching Makhada COVID-19 na maram oiduna containment zone lauthokraba Khangabo Assembly Constituency gi manungchanna leiba Samaram Khangabo Part 2 amasung 3 gi imung singda nomada changraba yadraba chana thakna potlam sing ngasidagi yenthokpa hokre miyoiba amana amagi mateng pangnaduna punna hingminaba Chokhatba amadi santi leiba khunai ama semnabagi wakhalonda COVID-19 gi khamthengna wanaraba matam seda containment zone lauthokduna mapan thokpa yadana leiriba imung singdasu mateng asi tawjabani masida miyamna taramna opiba sida apenba fauzai matungdasu makhatana awana taraba singda mateng pangkhigani haiki Lamlai Assembly Kendra da COVID-19 positive oiba kaya yaurokpadagi home quarantine tawriba imung chama kuntrahumdoi da sapam chakanglai pana kusanarakpa chana thaknaba potlam sing mateng pangkhre lamlai mapari thogal lupki thomisingna lekai lekai gi club ki khuthangda apunba imung chama kuntrahumdoi da tengbangi potlam sing adu yenthokibani haina thogal lupki general secretary gi cherol da hairi tengbangi potlam sing asigi mathakta seijangkhogi lekai amagi miyoi sing test contract
स्ट्रेससिंगी खुथांगदा लेमना टेस्ट तौकी टेस्ट असे माई पाकनब होटनबदा अवाबा मायोकनरंबदु तुंगदा खुगी क्लब सिंगदा खुसनकी सापम कंगैपान मितैना खुसनरपा PPE किट सैजांग नोंगादा खुलगी इमुंग 12 यांगांग पोपी खुनगी इमुंग अहुम सैजांग खुलगी इमुंग 12 यौरबुंग खुनौगी इमुंग 18 यौरबुंग खुलदा इमुंग 12 लमलाई खुलदा इमुंग 13 पुंगदोंबम खुंदा इमुंग 15 लौसांग खोंग खुंदा इमुंग 18 तखेल खुंदा इमुंग अहुम संजेनबम खुंदा इमुंग अनि तखेल खुंदा इमुंग अहुम संजेनबम खुंदा इमुंग 10 ओक्सु खुंदा इमुंग अमा नोंगदम खुंदा इमुंग अमनी मसेगी मथक्ता अनायक यौरपा इमुंग सिंगदसु कंगलैपाना हाना डॉक्टरना प्रेस्क्राइब तौबा हिदाक लांथक्सिंग मतेंग पांगखि हाइरि हौजे हौजे मालेमदा थेंगनरिबा अकीबगी मसक ओइरबा कोविड-19 पेंडेमिक असिबु थेंगनबदा लेकाय असिदा लैरिबा मियुसिंग पॉजिटिव ओइरकपदा मतेंग पांगनबा लाइचत असे हेना संदोरक्तनबा लेंगाकी गाइडलाइंस मतुंग इना मियोय खुदिंगमकपु SOP ngakna चटनहनबा निंगथौ परेंग डेवलपमेंट कमिटी ना कन्न होनरी मसेगी मखा तारकपा थोरम अमा ओइना ngasi कमिटी ना लेकाय असेगी अकोइबदा सोडियम हाइपोक्लोराइड अमदी फिनाल न चिंबा काथोक्रे हिदा काथोकपासिदा सरुक याखिबा अमदी तेंगबांग बिरकपा खुदिंगमकपु निंगथौ परेंग डेवलपमेंट कमिटी की माइकैदगी थागतली हाइना कमिटी की कन्वेनर ना थादोरकपा चेयरमैन फोंदोरकली हंगुन प्राइमरी मद्रासादा SSA की प्राइमरी टीचर ओइबिरंबा MD Kudus na ngarang megi tang 13 da ikhang khangaudan lekhidabada SSA Teachers Association Kakching Jona thamoi shokna awaba amadi nungai taba phungdoragli Laikhidraba Oza MD Kudus Matam Sangna SSA Teachers Association Kakching Executive Member Oina Suthau Burami Mahak Zone Asida Laiba Oza Singe Chakwa Tharangi Thabak Kayada Mangzintana Chenbiramba Miyoni Oza MD Kudus na Laikhidabada Mahak Thawaina Mapugi Laikolda Ingna Chikna Laiba Oirasanu Haina Daibang Mapuda Thongnizabaga Loinana Laikhidrabagi Imungi Awabadasu Association na Saruk Yaragli COVID pandemic ta mama mapa lai shikraba angang singda Delhi government na selgi tengbang pigani haina Delhi gi chief minister Arvind Kejriwal na haikre angang sing aduna mahai masal tambagi jangadaba paisa singsu puthokadauri haukiba pung kunmari da Delhi da case lising 5,500 rom laki April kundadi case masing lising 19 yaukibani April 12 da Oikibagi Chada Contrataruka Changdam Narabadi Chada Tani Twida Hantare Hairi CM Kejriwal Makata na Haikibada coronavirus ke Mayokta Lanting Nabadi Lepata Laitari Mama Mapa Laitraba Singna Makoi Pasabo Lamzani Haina Kanganu Aina Kogidamakta Lairi Imungi Hingnabagi Damak Sel Talamba Macha Sing Laikidraba Ahalaman Singsu Lairamgani Makoidasu Makoigi Matani Pa Kejriwal Ai Lairi Kanbiu Makoi punamak Delhi government na mateng pangani Delhi gi miyam karor ani asi imong manung amatani aikoi amaga mateng pangnaba mathau tari itki kumai lakpasida punamaki hakjang fanabagi damak aina prathana tawjari haiki hospital singda mingchanba lakpasingi masingsu hantare hospital da bed laitabagi awaba miyam thengnararoi adum oinamak ICU bed singdi Hauzeksu hangba laitri anoba ICU bed lising amo chani di sem sare nasi hayeng seda sizinaba hauraba yare haiki Delhi ge praja miyam na lockdown da mapung phana sawat bibadagi coronavirus case ki masing hantarakpani adubo landi mai pakpa oidri oxygen cylinder lising kaya lairaga anoba ICU bed singda install tawduna thamle haiki Sputnik B vaccine Indian Kaithel da launch tawragani haina Dr. Reddy's Laboratory na lauthokre chahi sege me amada India da thunglakiba Sputnik B vaccine me 13 da Central Drugs Laboratory Kasauli da regulatory clearance fangkre haina Dr. Reddy's Laboratory na ngasi lauthoki vaccine asege ahanba dose asi ngasi Hyderabad da kapa hokre mapandagi pusalakpa vaccine asege mamal dose ama lupa chamapan Nifunipan plus 5% GST ni Sputnik V vaccine ase Indian manufacturing partners dagi supply tawba hauragani hairi Dr. Reddy's Laboratory ge co-chairman amasung managing director GB Prasad na haikibada India da COVID ki case masing hengalakpasida COVID-19 thengnanabagi most effective khulaidi vaccination ni ekoi han hana tawgadaba thabakti vaccination drive tawduna Indian singbu hakjang fana thamba amadi asoi angam lehendabani Dr. Reddy's na government amadi private sector da stakeholders singa thabak
तौमिनदुना इंडियागी लाइचट असी लैबा मफमसिंग तिदोकलगा कोविड-19 बु थेंगनबना कंपनीगी कमिटमेंट नि हाइकी अरोइबदा मरोइबा पाउ अमुहना पिजरी प्राइम मिनिस्टर किसान सम्मान निधि की कोची 9.5 की सेंफम प्राइम मिनिस्टर नरेंद्र मोदी ना रिलीज तौखरे चही 19 निफुमरी फाउबगी कोविड-19 वैक्सीनेशन मे 13 हौरगनी हाइना चीफ मिनिस्टर एन बिरेन लाउथोखरे इमा हॉस्पिटल कक्चिंग कोविड केयर सेंटर अमा एमएलए एम रामेश्वर ना ngasi हांगदोखरे लोइनाना कोविड-19 लाइचट की चैथेंग फंगलबा मफमसिंगदा मतेंग लेप्तना पिनरी ngasi gi damak tadi paudam matang sida loijare miyeng tabiri basingbo amukana kurumjari